अखोई इंस्पेक्टर बु अंक संजरके Yes, sir. Sir. Welcome, sir. Lengsan BC. अखोई सर ना इगिदा लाक्पिबाबु करी थबकी ओइरबनो अईगी अंगांग खरा नंगीदा लेबा मालिने मखोई लौथोकपा लाखपनिने सर ना ताकपिरिबसि रंजनगा थोगंबगी वफम दोराबा मानीने सर मखोई हौखिबो अक्टोबर की तांग कुलुमदोइदा ड्रग की केस अमगा मरी लेना अखोइना फगन हेरा इंस्पेक्टर मैराबा मखोई अदुगुंबा अंगा अमता नथि हाइरिबा तांग कुलुमदोइदुदी मखोई मपालोमदा लोइन लेखि सीदो अंगता पिसनबि कमिश्नर ना मखोई थादोखरो हाइबगी ऑर्डर सु यार मखोइना तोंगलुबा फ्लाइट तुगी टिकेट अमदी मखोइना थुंगलुबा होटल दुगी सेसा लोइनमक सुना यावरबा इंस्पेक्टर मैराबना मिसक तो ओनबो ओरबा हाइरिबा तांग कुलुमदोइदुदी मखोइदी मपालदा लेखि ए नोई कना लेगे कोइ ले सर नोई सारिया मी तो कोरम था भने सर Ande, ngahan kita jadu program tajin gya. Duty sih loh itu orang. Sina? Hello? Kana? Ngahan ki memsagi mabung dune. Memsagi mabung habadi? Oh, nahan number lahu budo. Oh, mane. Oh, tamu phone to bira pabu kay leiraga. Hey. Ay koi ni ngasi una to yadre na. Kay gya. Tamu ay thaba machathui kay maram ki do na. As. Ngahan su Nangi phone number lahu kaya pada nang nalana khali. Ngasi su nang amu khala mala. Ajoy wana te da tamu na una se hai se maram chada ba. Kay no ne. Nangi license to tan thok she ba. Oh, ado license to ay ko na logthok char. License to logthok na pani da. Ato pa mi na thengnaradi nang sen cha gini. Tamu ay license to logudi logthok ba. Ado ay yaudadi yadaba jala. Nang yaudadi no ay roi. Oh, fare tamu today lakcharage. Address to amta haibiro ba? Ado ay message to intharage. Message ta. Hoi yai duso. Address yung huige. Tamo ite maja hujibok lag de da lag to man de tamo hai jai tamo madu nu bitu lag to man de da khoi bok da duty ko hundu ma ga tamo ite ma da ngasi di yeng again eta kapsula bani lakani ai na message ta thagram hey maya mamung din ne tamo kon ito kaung ko hoi tamo ta di shoy ji ko ha ti sujo chodan lo ji ko tamo na
ꯌꯨꯝ ꯄꯥꯝꯕ ꯈꯪꯉꯛꯇ꯭ꯔꯤꯕꯁꯦ ꯌꯥꯝꯅ ꯀꯨꯏꯔꯦ ꯍꯟꯗꯛ ꯈꯪꯂꯩꯕ ꯇꯦꯝꯕꯁꯤ ꯂꯧꯁꯤꯜꯂꯧꯔꯁꯤꯗꯅ ꯂꯧꯅꯕꯒꯤꯅꯤꯅꯦ ꯑꯩꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯥꯔꯤꯁꯦ ꯃꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤ ꯅꯍꯥꯟꯁꯨ ꯑꯩꯅ ꯆꯦꯛ ꯇꯧꯕꯗ ꯃꯃꯤꯠꯇꯨꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯝꯃꯦꯕ ꯑꯦꯁ ꯇꯥꯃꯣꯁꯦ ꯍꯟꯗꯛꯇꯤ ꯁꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯁꯣꯏꯗ꯭ꯔꯦ ꯇꯥꯃꯣ ꯁꯣꯏꯗ꯭ꯔꯦ ꯇꯥꯃꯣ ꯑꯥꯗ ꯗꯥꯏꯑꯣ ꯄꯔꯄꯜ ꯃꯆꯨ ꯊꯧꯕꯤ ꯐꯖꯕꯤ ꯑꯃ ꯊꯧꯗꯔꯁꯤꯔ ꯇꯥꯃꯣ ꯃꯥꯅꯦ ꯑꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯇꯥꯃꯣ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯧꯁꯜꯂꯁꯤꯀꯣ ꯑꯩ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯕꯥꯅꯤ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯇꯥꯃꯣꯗ ꯁꯣꯏꯔꯛꯀꯅꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯣꯏꯗꯅ ꯍꯣꯠꯅꯖꯔꯒꯦ ꯆꯠꯂꯣ ꯁꯣꯝꯗ ꯀꯩꯅꯣ ꯇꯥꯃꯣꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯂꯥꯏꯁꯦꯟꯁ ꯂꯧꯁꯦ ꯍꯥꯏꯔꯒ ꯃꯤ ꯅꯨꯄꯥ ꯅꯨꯄꯤ ꯎꯅꯕꯝꯁꯤꯗ ꯑꯩꯕꯨ ꯀꯧꯕꯤꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯅꯪ ꯁꯥꯎꯅꯨꯁꯦ ꯑꯩ ꯋꯥꯈꯜ ꯇꯥꯅ ꯍꯥꯏꯒꯦ ꯂꯥꯛꯑꯣꯅꯦ ꯑꯁ ꯌꯥꯝ ꯀꯨꯏꯕ ꯌꯥꯔꯣꯏ ꯑꯩ ꯂꯥꯛꯑꯣ ꯃꯤ ꯁꯤꯗ ꯂꯥꯛꯑꯣ ꯃꯤ ꯀꯩ ꯈꯜꯂꯨ ꯀꯩꯗꯧ गाड़ी तो फसा था याद नहीं सोफा ꯁꯣꯛꯇꯦ ꯕ꯭ꯔꯣ ꯃꯌꯥꯏꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯅꯕ꯭ꯔꯣ ꯆꯤꯛꯄꯗ ꯇꯧꯔꯨꯖꯨꯋꯣ वो इकोने प्रोग्राम तौनिबो फफे तौनी ना थौ लेब्रो ꯑꯦ ओ इते मदन नुसिदे मनुंग थंगलो ओ सिदि इकोने यारबै मखा ꯀꯔꯤ चलो छोरे चलो चो हंतदि सोइद्रे लौगरनी ꯑꯩ ꯉꯝꯖꯥꯁꯤ ꯀꯩꯅꯣ ꯆꯥꯅꯤꯡꯗꯦ ꯑꯩ ꯂꯥꯏꯁꯦꯟꯁꯀꯤ ꯃꯤꯗꯣ ꯀꯧꯕꯤꯔꯣ ꯅꯪꯅ ꯁꯥꯎꯒꯜꯂꯤꯗꯣ ꯏꯪꯊꯅꯕ ꯑꯌꯤꯡꯕꯝ ꯆꯥꯁꯦꯕ ꯆꯥꯅꯤꯡꯗꯦꯕ ꯑꯩ ꯑꯌꯤꯡꯕꯝ ꯆꯥꯁꯤꯂꯣ ꯑꯁ ꯃꯁꯤꯗꯤ ꯑꯌꯤꯡꯕꯝ ꯆꯥꯁꯤꯂꯣ ꯇꯩꯃ ꯑꯌꯤꯡꯕꯝ ꯑꯃꯗ ꯄꯤꯌꯨ ꯂꯥꯛꯑꯣ ꯁꯤ ꯐꯝꯁꯤꯂꯣ ꯉꯁꯥꯏꯒꯤ ꯑꯉꯥꯡꯈꯩꯗꯨꯅ ꯏꯇꯩꯃ ꯍꯥꯏꯕꯗ ꯇꯥꯃꯣꯅ ꯀꯩꯝꯇ ꯍꯥꯏꯍꯧꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣꯕ 하게 해주세요 그ino 미기 머신고 미루는브로 너에게 미행다 이반이지 말라머니 ꯌꯥꯗꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯉꯁꯤ ꯇꯥꯃꯣꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯠꯅꯤ ꯂꯥꯏꯁꯦꯟꯁꯀꯤ ꯃꯤꯗꯣ ꯃꯐꯝꯁꯤꯗꯅꯦ ꯀꯩꯗꯧꯅꯨꯡꯗ ꯂꯥꯛꯑꯔꯣꯏ ꯑꯗꯨꯒꯨꯝꯕ ꯅꯝꯊꯥꯛꯇꯣ ꯇꯧꯅꯣ ꯍꯥꯏꯕ ꯈꯪꯉꯕ 난 강기지 안 파래 너 사디 편이 마십시오 ꯌꯥꯔꯣꯏꯌꯦ
ꯁꯤꯗꯤ ꯑꯩꯈꯣꯏ ꯁꯥꯔꯒꯤ ꯐꯣꯟꯅꯤꯅꯦ ꯍꯜꯂꯣ ꯁꯥꯔ ꯌꯥꯏꯃ ꯅꯪ ꯀꯔꯥꯏ ꯂꯩ ꯑꯩ ꯍꯩꯔꯥꯡꯒꯣꯏ ꯊꯣꯡꯂꯣꯝꯗ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯌꯦ ꯁꯥꯔ ꯅꯪ ꯁꯤꯡꯖꯃꯩꯒꯤ ꯑꯅꯧꯕ ꯁꯥꯕ ꯍꯣꯁꯄꯤꯇꯥꯜꯗꯣ ꯑꯗ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯍꯣꯏ ꯁꯥꯔ ꯂꯥꯛꯆꯔꯒꯦ ꯁꯥꯔ ꯁꯥꯔ ꯑꯗꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯁꯥꯔ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯣ ꯍꯥꯏꯁꯤꯕꯨ ꯔꯟꯖꯟ ꯀꯥꯡꯕꯨꯗꯣ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯑꯝꯃꯤ ꯑꯩꯒ ꯉꯥꯡꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯇꯣꯡꯉꯛꯄ ꯒꯥꯔꯤꯗꯣ ꯍꯨꯟꯗꯣꯛꯂꯝꯃꯒ ꯃꯈꯣꯏ ꯆꯦꯟꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯅꯝꯕꯔꯗꯣ ꯃꯗꯨꯒꯤ ꯂꯤꯈꯨꯟ ꯌꯦꯡꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅ ꯈꯣꯡꯒꯨꯜ ꯏꯕ ꯑꯃ ꯆꯪꯉꯤ ꯃꯗꯨ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯒꯥꯔꯤ ꯅꯝꯕꯔꯗꯨꯒꯤ ꯗꯤꯇꯦꯜꯁꯇꯨ ꯐꯖꯅ ꯂꯧꯖꯔꯒꯦ ꯁꯥꯔ ꯑꯗꯨꯒ ꯑꯩ ꯁꯥꯔꯗ ꯄꯤꯖꯔꯛꯑꯒꯦ ꯑꯣꯀꯦ ꯍꯣꯏ ꯑꯩꯈꯣꯏ ꯁꯥꯔ ꯃꯩꯔꯥꯕꯩ ꯃꯅꯥꯛꯇ ꯑꯃꯇ ꯆꯠꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣꯌꯦ ꯌꯨꯝꯁꯦ ꯇꯧꯔꯤꯁꯦ ꯊꯣꯡꯁꯨ ꯂꯣꯜꯂꯤꯅꯦ ꯌꯨꯝꯁꯤ ꯃꯤ ꯂꯩꯕ꯭ꯔꯥ ꯌꯨꯝꯁꯤꯕꯨ ꯃꯤ ꯑꯝꯇ ꯂꯩꯇꯕ꯭ꯔꯥꯅꯦ ꯀꯅꯥꯝꯇ ꯇꯥꯗ꯭ꯔꯕꯣ ꯀꯅꯥꯝꯇ ꯂꯩꯇꯕ꯭ꯔꯣ ꯌꯨꯝꯁꯤꯕꯣ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯁꯥꯔ ꯁꯒꯣꯜꯁꯦꯝ ꯁꯅꯥ ꯍꯥꯏꯔꯤꯕꯁꯤ ꯁꯣꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯥꯅꯤ ꯁꯥꯔ ꯄꯜꯁꯔ 220 MN 326ꯁꯦ ꯏꯁꯥꯒꯤꯅꯤꯀꯣ ꯃꯥꯅꯤ ꯁꯥꯔ ꯏꯁꯥꯒꯤꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦ ꯂꯩꯇ꯭ꯔꯦꯗꯤ ꯊꯥ 2-3ꯒꯤ ꯃꯃꯥꯡꯗ ꯌꯣꯟꯊꯣꯛꯆꯈ꯭ꯔꯦ ꯁꯥꯔ ꯑꯣ ꯊꯥ 2 ꯃꯃꯥꯡꯗ ꯌꯣꯟꯈ꯭ꯔꯕ ꯒꯥꯔꯤꯁꯤ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯀꯦꯁ ꯑꯃꯗ ꯆꯦꯟꯅꯔꯦ ꯏꯁꯥꯅ ꯒꯥꯔꯤꯁꯤ ꯌꯣꯟꯕ ꯃꯇꯝꯗ ꯁꯦꯜ ꯗꯤꯠꯀ ꯏꯟꯅꯈꯤꯕ ꯑꯗꯨꯒ ꯆꯦ ꯆꯥꯡ ꯏꯟꯅ ꯈꯣꯠꯅꯈꯤꯕꯒꯗꯤ ꯌꯥꯎꯕ ꯆꯦ ꯆꯥꯡꯗꯤ ꯑꯃꯠꯇ ꯏꯟꯅꯍꯧꯗ꯭ꯔꯦ ꯁꯥꯔ ꯆꯦ ꯆꯥꯡ ꯑꯃꯠꯇ ꯏꯟꯅꯗꯅ ꯒꯥꯔꯤꯕꯨ ꯍꯦꯛꯇ ꯌꯣꯟꯕ ꯌꯥꯕ꯭ꯔꯥꯅꯦ ꯄꯨꯂꯤꯁꯀꯤ ꯀꯦꯁ ꯑꯆꯧꯕ ꯑꯃꯗ ꯆꯦꯟꯅꯔꯤꯕ ꯒꯥꯔꯤ ꯑꯁꯤ ꯅꯍꯥꯛꯅ ꯆꯦ ꯆꯥꯡ ꯑꯃꯠꯇ ꯏꯟꯅꯗꯅ ꯌꯣꯟꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤ ꯃꯗꯨꯒꯤ ꯊꯣꯔꯛꯀꯗꯕ ꯔꯤꯛꯁ ꯃꯌꯥꯝꯗꯣ ꯅꯪ ꯄꯨꯕ ꯉꯝꯒꯗ꯭ꯔꯥ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯍꯥꯛ ꯂꯥꯜꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯒꯥꯔꯤ ꯂꯧꯈꯤꯕ ꯃꯤꯗꯨꯒꯤ ꯃꯁꯛ ꯃꯃꯤꯡꯗꯤ ꯅꯪ ꯈꯪꯍꯧꯕ꯭ꯔꯥ ꯁꯥꯔ ꯑꯩ ꯃꯁꯛꯇꯤ ꯈꯪꯉꯤ ꯃꯃꯤꯡꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯁꯥꯔ ꯍꯦ ꯌꯥꯏꯃ ꯁꯥꯔ ꯌꯦꯡꯍꯜꯂꯨ ꯐꯣꯇꯣꯗꯣ ꯑꯝꯇ ꯃꯥꯅꯤ ꯁꯥꯔ ꯃꯁꯤ ꯅꯨꯄꯥꯁꯤ ꯁꯣꯏꯗ꯭ꯔꯕ ꯁꯣꯏꯗ꯭ꯔꯦ ꯁꯥꯔ ꯒꯥꯔꯤꯗꯣ ꯅꯪꯅ ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯇꯧꯔ ꯌꯣꯟꯈꯤꯕꯅꯣ ꯁꯥꯔ ꯈꯣꯡꯅꯥꯡ ꯀꯥꯔꯛꯇ ꯄꯨꯈꯠꯂꯛꯑꯣꯅ ꯈꯣꯡꯅꯥꯡ ꯑꯅꯤ ꯀꯥꯔꯛꯑꯗꯤ ꯆꯤꯡꯃꯩꯔꯣꯡ ꯈꯣꯡꯅꯥꯡ 2 ꯀꯥꯔꯛꯇꯣ ꯁꯥꯔ ꯍꯣꯇꯦꯜ ꯃꯦꯂꯣꯗꯤ ꯉꯥꯏꯈꯣ ꯌꯥꯏꯃ ꯆꯤꯡꯃꯩꯔꯣꯡ ꯈꯣꯡꯅꯥꯡ ꯑꯅꯤ ꯀꯥꯔꯛ ꯍꯣꯇꯦꯜ ꯃꯦꯂꯣꯗꯤ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯒꯥꯔꯤꯁꯦ ꯄꯨꯂꯤꯁꯀꯤ ꯑꯆꯧꯕ ꯀꯦꯁ ꯑꯃꯗ ꯆꯦꯟꯅꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯏꯁꯥ ꯌꯥꯎꯔꯤꯉꯩꯁꯤꯗ ꯅꯪ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯗꯨꯒ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯌꯨ ꯂꯥꯛꯑꯣ ꯐꯅꯤ ꯁꯥꯔ ꯁꯥꯔ ꯑꯩ ꯑꯝꯇ ꯆꯠꯂꯣ ꯆꯠꯂꯣ ꯆꯠꯁꯤ ꯈꯤꯇꯪ ꯊꯨꯖꯜꯂꯣ ꯍꯜꯂꯣ ꯁꯥꯔ ꯑꯩ ꯍꯣꯇꯦꯜ ꯃꯦꯂꯣꯗꯤ ꯃꯃꯥꯡꯗ ꯂꯩꯔꯦ ꯁꯥꯔ ꯍꯣꯏ ꯁꯥꯔ ꯑꯩ ꯃꯈꯥꯗꯒꯤ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯍꯣꯏꯒꯠꯂ ꯀꯥꯔꯛꯑꯒꯦ ꯁꯥꯔ ꯐꯅꯤ ꯁꯥꯔ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯁꯨꯕ ꯏꯌꯥꯝꯕ ꯍꯣꯇꯦꯜꯁꯦ ꯄꯨꯂꯤꯁꯅ ꯂꯣꯀꯦꯁꯟ ꯈ꯭ꯔꯦ ꯏꯌꯥꯝꯕ ꯀꯔꯤ ꯍꯥꯏꯕ ꯄꯨꯂꯤꯁꯅ ꯍꯦ
야이모이기 강구도 서이들어는구니. 에이, 젤로. ओए चलो चलो ओए चलो ओए प्रेशा फमो प्रेशा फमो 샷 범동네. ओए नोई रंजन हारिबो नुपास खंग्रा एखोइन होटेल असे फजन खंगा संगाबने करिगुम नोई ना रोम तो सुमद्रबा नोई लोकप तो पुरगा लोई यालग फुगनी को नोई खुमरोय होय काउशला उरा होय 시로이 부절라 어이, 하기라. 오빠가 없을라게. 아유. 연쟁 면 다요. 연쟁 갈래게. 하기라. 하요네. Yaima, सर siga yang halo makoy da. Amta yang halo. 체 모이다 맘 예로 반이셔. 시강무용. 마시러 시강무용. 시행은 고무고, 시행은 곰들 듣고, 난난 간두드네. 산다 저락자니. 시행은 고무. 너야 맞다 강나들어 봐. 호라하게, 산다라하게. 강아지 찾아 아이도고 반이다. 너야한테 강 들어봐. 자, 빌어, 강다디 빌어. 대자 빌어네. 대자 빌어. 아이 난 강브라. 강다디 빌어네. 마신데 들레이네. 사모한테 강대. Oh, pare. Yaima, moy marido makabo daw. Asi matay sang base. Si pusalo. ओए 시마리지부터 चलो 거글러 चलो 자, 한번 꾸이냐 이런 चलो 홍보가 거기에다 방들 찾아 चलो 고 ओए 슬라 ओए 시봉 펑 Nang asi kang breo. 강디 sir Nang kang de. 이때진 강디 sir Yaima si pasilo. Masi ay toge. Nang kang da ba siyang mo ni ko? Nang 강디 kang sir dre ko. Nang kang da ba siyang mo ni ko? 강디 sir 강디 Uy! Nang kang dre ko. 강디 Pare. 오이 어이, 또 앵건데 선다. 앵거너 오이 선다. 앵거너 갱엄데 Pare, dua di. 1 2 자 야이 독자 자 야이 독자 As. Lakti ni. Ungsibo kaya tarzan. होइसा तादी तासलाबनि मतम सिसु Soy lakani. Sige. Ningthempu kimpalgi pantukan se. Apaw ba dukalni. Pung tara khudingi kwasa bala ehbsi sapsana khanglaga lam. सा ngasai hairakiba mafam dubu chumbo sa Sume. Masisini. होइसा 폰을 깍탈래 무슨 바제 아무것도 없으니 강림 맛이 예, 꼭 핵바이로드나. होइसा ngakta pajeru gesa kaigino me nangna phone pang to roijibo masana tokslakpa taba natro nangdi amuk tawbudo parakpro yada tawri neba nangbo somda khoi sarga leiminariyeba nangna akhoi sarga lei haido mana uroido mafamda tholakpade kaidawe se farisi nangbu chak charabo chare ngaha oire chakcha he tokpagane aina nanga ngaha wari sanage tawaise o
ꯅꯪꯒꯤꯁꯤ ꯆꯥꯛ ꯆꯥꯛ ꯇꯣꯂꯛꯄꯒꯤ ꯑꯩꯉꯣꯟꯗ ꯃꯇꯝ ꯂꯦꯜꯂꯤꯕꯅꯤꯅꯦ ꯅꯨꯡꯁꯤꯗꯅꯒ ꯐꯣꯟ ꯇꯧꯔꯛꯄꯗꯤ ꯅꯠꯇꯦꯅꯦꯀꯣ ꯗꯥꯏꯃ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯐꯠꯇꯕ ꯈꯟꯗꯣꯏ ꯇꯥꯔꯗꯤ ꯀꯣꯛ ꯊꯝꯈ꯭ꯔꯣ ꯌꯥꯔꯦ ꯐꯣꯟꯗꯣ ꯑꯁ ꯅꯪꯁꯤꯃ ꯐꯥꯒꯤꯅꯤꯒꯁꯦ ꯈꯪꯗꯕ꯭ꯔꯥ ꯀꯩꯅꯣ ꯁꯦ ꯑꯝꯇ ꯄꯥꯏꯌꯣ ꯑꯩꯈꯣꯏ ꯁꯥꯔ ꯎꯗꯕ ꯖꯒꯥꯗ ꯑꯝꯇ ꯆꯠꯀꯦ ꯑꯗꯨꯅꯦꯕ ꯉꯁꯥꯏꯅ ꯀꯣꯛ ꯊꯣꯛꯂꯛꯎ ꯌꯥꯗ꯭ꯔꯣ ꯅꯣꯏ ꯁꯥꯔꯅ ꯎꯔꯣꯏꯗꯕ ꯃꯐꯝꯗ ꯊꯣꯡꯉꯝꯕ ꯅꯇꯩꯃꯒꯤ ꯀ꯭ꯋꯥ ꯆꯥꯐꯝ ꯗꯨꯀꯥꯟ ꯌꯧꯔꯦ ꯅꯇꯩꯃꯩ ꯀ꯭ꯋꯥꯁꯤ ꯅꯣꯡꯃꯒꯤ ꯆꯥꯍꯧꯗ꯭ꯔꯗꯤ ꯅꯌꯥꯝꯕꯁꯤ ꯇꯨꯝꯕ ꯌꯥꯗꯦ ꯂꯥꯎ ꯅꯌꯥꯝꯕ ꯀ꯭ꯋꯥ ꯂꯩꯒꯦ ꯆꯥꯎꯁꯤ ꯂꯥꯎ ꯊꯣꯡꯉꯝꯕ ꯆꯪꯉꯨ ꯂꯥꯎ 이때마 나나오 여기저래 이때마 아스 강대다 이때마 이때마기 과지 노먹이 싸홍드라디 나나오지 뚱마가 아무때야 되니 이때마 강대 하이소 하임니 이때마 이때마기 과지나 아코이 스와이다 아코이 스와이다 나테다 이때마 아코이기 lamdamsida haitare 이때마기 과지나 헬레 레리 이때마 ꯑꯁ ꯔꯟꯖꯟ ꯅꯪꯅ ꯄꯪꯊꯥ ꯊꯥꯒꯠꯄꯤꯔꯤꯗ ꯅꯪꯅ ꯊꯥꯒꯠꯃꯟꯗꯅ ꯀ꯭ꯋꯥꯒꯥꯁꯦ ꯑꯍꯥꯎꯕ ꯑꯣꯜꯍꯜꯂꯕꯅꯤ ꯏꯔꯥ ꯇꯧꯔꯤꯁꯤ 이때마 तसेंना हावखरजानदा इतेमा अदुना ननाउना थेंबा ngनबा लैतना इतैमैदा हेक्ता क्वासा हलाइस नत्रने थंगंबा नतैमगी क्वासिबु थंगंबा इहाव हावत्रबो कमदौगेने तामो हाउई तामो अदुनेबा इतेमा ननाउगिदी जदागा तो का हेन चाबिरो नैतिमा अदु इतेमा तमुदी ꯅꯣꯏ ꯇꯥꯃꯣꯗꯤ ꯃꯅꯨꯡꯗ ꯆꯥꯛ ꯊꯣꯡꯍꯧꯔꯤꯌꯦ ꯔꯟꯖꯟ ꯅꯪꯒꯤꯁꯤ ꯀꯊꯥ ꯇꯩꯒꯗ꯭ꯔꯣ इतेमा ऐसे कथासी तैमना नहानगैदी हे तैबी अदो ngasiगidi हापिरोन ऐसे कथासी समंदने इतेमा ननाउसी याद्रेमनी इतेमा यागासी कोपाई कासली हा हे ताब्रा ꯍꯣꯏ ꯁꯥꯔ ꯔꯟꯖꯟꯒ ꯊꯣꯡꯉꯝꯕꯒꯗꯣ ꯂꯥꯛꯑꯦ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯌꯦꯡꯅꯤ ꯁꯥꯔ ꯅꯣꯏ ꯖꯨꯔꯕ ꯇꯦꯛ ꯀꯦꯌꯔ ꯅꯥꯟꯊꯣꯟꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯐꯅꯤ ꯁꯥꯔ अदुदी क्या तारे इतेमा ꯑꯁ ꯌꯥꯏꯃꯗꯨꯕꯨ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦ ꯇꯥꯟꯖꯥꯁꯤꯗ ꯔꯟꯖꯟ ꯍꯣꯏꯗꯤ ꯆꯠꯈꯤꯗꯧꯔꯦꯅꯦ से ए थंगंबा चलो 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 ꯕꯕꯤ ꯊꯝꯃꯣ ꯕꯕꯤ ꯊꯝꯃꯣ ꯀꯩꯗꯧꯕ ꯌꯥꯔꯣꯒꯦ ꯗꯥꯏꯃ ꯕꯕꯤ ꯑꯩꯈꯣꯏ ꯁꯥꯔ ꯃꯥꯏꯀꯩ ꯈꯪꯍꯧꯗ꯭ꯔꯦ ꯕꯕꯤ ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕ ꯗꯥꯏꯃ ꯁꯣꯝꯗ ꯑꯣꯏꯔꯝ ꯇꯥꯔꯦꯗ sia numaiga susatna tawri tawno kanaroi ekhuina failiba khula myam si ubra aigi myam si ubra nangi na kanda lebiba sainok singa dugi mathoi kanbi noina paribu khulai thu thado ꯈꯨꯠꯂꯥꯏ ꯊꯝ hey madugi inspector sainawdo ai damsalo ꯅꯦ ꯃꯔꯤ ꯃꯈꯣꯡ ꯊꯤꯒꯠꯀꯗꯧꯔꯤꯕꯅꯤ ꯍꯣꯏ ꯁꯥꯔ ꯑꯩ ꯃꯥ ꯂꯥꯛꯄ ꯉꯥꯏꯔꯦ laicha ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯎꯔꯦ
ꯀꯩꯗꯧꯔꯒꯦ ꯅꯪ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯉꯤꯅ 헤이 낭나디 탱이 하이리바 처음부터 돌로보이 야들더림니네 ꯀꯩꯗꯧꯔꯒꯦ 헤이 낭랑당이 파우루 따들어 ꯇꯥꯗꯦꯅ ꯉꯔꯥꯡ ꯀꯩꯗꯧꯔꯒꯦ 아스 란전라 코이다 폴레 헤익 사프라이 또 란전도 아두나 ngaranung당 지 벡터 마이라보도 파르가 코이 아마도 토비야 되나 हाय नों रिकॉर्डिंग तौरीब्रा तौरी सर सिवै दि यार चंगलो ओए लेट्रे सोमदा Inspector Mairaba. Aigi, maman yamlaba pochai singata. Nang, engonda hantoro. Mr. Ranjan, Inspector Mairavana asumbagidamakta thawai se kathokpa kaisu pamude haibase nang khak kauganu. Ha, Inspector Mairabana achumbagidamakta thawai thaba pamudre haina thauba. Inspector Mairaba, Nangi thawai masadu, Nangna thaba pamudrabasu, Nangi Adale Horiba, Nangi Nasanupi, Karisu Kanchitribi, Narangi, Nangi Nupi, hey! Yamba, masaya to kasi Yamba. As. Oh, Tongomba. Amuktangai ko Tongomba. Mr. Ranjan, nangna yumgi nupi ngangda sokpa tarba. Nakhoi punumak amat talem na tharoi. Inspector Mairabana kap tuno hat kene haibase noi khak kaugano. Masi Marinyam na leira malini Tongomba. Hey! Nang kapthok yarati. Saina kapthok madam. Adubo aina nangbo aigi maman yamlaba pochai sing adugi damak nangi na thawai do aina ka thamani. Adubo phai nang narin namna leiba inspector ama oirbanina aina kari tawba ngambage haibado nang namit pena yago. Thawba he kakwa ai chatugige. Thawba silak tamawai ge. Michael, yengo, tawo, chatlugi. Masigi inspector pikno se. Magi mathawai si purgane. Aikhoi gi pot tugane. Esa yaimada. Onena ba tawrugi. Nang chekshana masengak sendone le. Ekakpa
ꯌꯦꯟꯖꯅ ꯉꯥꯛ ꯁꯦꯟꯅ ꯂꯩꯔꯝꯃꯣ ꯇꯥꯃꯣ ꯆꯠꯂꯨꯔꯤꯒꯦ ꯏꯁꯥ ꯌꯥꯏꯃꯔꯥ ꯑꯧ ꯃꯥꯅꯦ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯔꯟꯖꯟꯅꯦ ꯅꯪꯕꯨ ꯃꯩꯔꯥꯕꯒꯤ ꯀꯔꯤ ꯀꯔꯤ ꯄꯥꯎ ꯇꯥꯕ ꯐꯪꯕꯒꯦ ꯍꯣꯏ ꯁꯥꯔ ꯃꯩꯔꯥꯕ ꯀꯥꯏ ꯂꯩ ꯌꯦꯡꯉꯨꯍꯦ ꯅꯪꯅ ꯃꯩꯔꯥꯕꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯅꯤꯡꯂꯕꯗꯤ ꯑꯩꯉꯣꯟꯗꯒꯤ ꯐꯥꯈꯤꯕ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯍꯟꯇꯣꯔꯛꯑꯣ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯅꯝꯕꯔ 4 ꯃꯗꯨ ꯑꯩꯅ ꯂꯣꯏꯅ ꯉꯝꯕ ꯅꯠꯇꯦꯅꯦ ꯑꯩꯒꯤ ꯃꯊꯛꯇ ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃ ꯂꯩꯔꯤꯉꯩꯗ ꯑꯩꯅ ꯇꯧꯅꯤꯡꯕ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯉꯝꯃꯔꯣꯏ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯟꯇꯣꯛꯄ ꯉꯝꯃꯔꯣꯏ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯐꯔꯦ ꯐꯔꯦ ꯔꯟꯖꯟꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯪꯉꯣꯟꯗ ꯃꯁꯛ ꯇꯥꯛꯄ ꯇꯥꯔꯦꯗꯅ ꯍꯣꯏ ꯑꯩꯒꯤ ꯃꯐꯝ ꯑꯁꯤ ꯅꯪꯅ ꯊꯧꯑꯣꯏꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯅ ꯃꯩꯔꯥꯕꯗ ꯊꯣꯛꯄ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯅꯪꯅ ꯄꯨꯒꯗꯕꯅꯤ ꯈꯪꯉꯕ ꯍꯜꯂꯣ 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 ꯗ꯭ꯌꯨꯇꯤ ꯑꯣꯐ ꯂꯩꯔꯤꯉꯩꯁꯤꯗ ꯐꯤꯔꯣꯜꯁꯤ ꯁꯨꯗꯣꯛꯀꯦꯅ ꯇꯧꯕꯅꯤ ꯃꯦꯝꯆꯥꯗꯨꯕꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯖꯥꯠꯂꯥ ꯐꯤꯔꯣꯜ ꯁꯨꯕ ꯂꯣꯏꯕꯒ ꯆꯥꯛ ꯆꯥꯊꯣꯛꯑꯗꯤ ꯐꯗꯧꯕ ꯍꯩ ꯃꯦꯝꯆꯥ ꯕꯦꯝꯃꯧ 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 ꯃꯦꯝꯆꯥꯎ ꯀꯩꯅꯣ ꯑꯩ ꯀꯩꯗꯣ ꯀꯩꯅꯣ ꯅꯣꯡꯉꯥꯜꯂꯛꯄꯒ ꯏꯁꯧ ꯑꯁꯨꯛ ꯂꯥꯡꯉꯤꯁꯤꯅ ꯂꯥꯡꯗꯗꯤ ꯀꯩꯅꯣ ꯇꯥꯃꯣꯅ ꯀꯧꯏꯗꯣ ꯑꯩ ꯃꯔꯝ ꯈꯪꯉꯦ ꯑꯦ ꯃꯔꯝ ꯈꯪꯉꯤ ꯒꯥꯏ ꯑꯩ ꯉꯁꯤ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯗ꯭ꯔꯤꯀꯣ ꯑꯗꯨ ꯀꯃꯥꯏꯅ ꯅꯪ ꯈꯪꯉꯤꯕ ꯅꯪ ꯍꯥꯏꯗ꯭ꯔꯁꯨ ꯈꯪꯉꯦ ꯅꯪꯒꯤ ꯌꯨꯅꯤꯐꯣꯔꯝꯗꯣ ꯑꯩꯉꯣꯟꯗ ꯁꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯁꯤ ꯉꯪꯁꯤ ꯌꯦꯡꯉꯨꯅꯤ ꯅꯪꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯑꯣꯡꯗꯨꯗꯅꯤꯅꯦꯍꯦ ꯑꯩ ꯈꯣꯏꯗꯧ ꯊꯤꯠꯂꯤꯁꯦ ꯑꯩ ꯅꯉꯣꯟꯗ ꯌꯨꯅꯤꯐꯣꯔꯝ ꯁꯨ ꯍꯥꯏꯗꯤꯌꯦ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯅꯪ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯕ꯭ꯔꯥ ꯁꯦ ꯌꯨꯅꯤꯐꯣꯔꯝꯁꯦ ꯑꯩ ꯑꯗꯨꯝ ꯁꯨꯖꯒꯦ ꯐꯤꯔꯣꯜꯁꯦ ꯁꯨꯗꯣꯛꯄ ꯂꯣꯏꯔꯒ ꯆꯥꯛ ꯆꯥꯊꯣꯛꯀꯦ ꯇꯧꯕ ꯈꯪꯉꯕ ꯆꯥꯛꯇꯤ ꯀꯩꯒꯤ ꯆꯥꯛ ꯑꯝꯇ ꯊꯣꯡꯉꯦ ꯁꯤꯗꯤ ꯑꯩ ꯇꯥꯃꯣꯅꯅꯦ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯒꯅꯦ ꯐꯤꯔꯣꯟꯁꯦ ꯍꯥꯟꯅ ꯁꯨꯗꯣꯛꯑꯣ ꯑꯗꯨꯒ ꯆꯥꯛꯇꯣ ꯅꯥꯟꯅ ꯊꯣꯡꯉ ꯆꯥꯊꯣꯛꯑꯣ ꯏ ꯀꯩꯅꯣ ꯅꯪ ꯉꯁꯤ ꯇꯧꯔꯤ ꯃꯑꯣꯡꯁꯤꯕꯣ ꯍꯥ ꯑꯩꯕꯨ ꯋꯥꯈꯜ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯃꯤ ꯀꯔꯤ ꯋꯥꯈꯟ ꯇꯥꯗꯕ ꯑꯩꯅ ꯅꯠꯇ꯭ꯔꯣ ꯇꯥꯃꯣꯗ ꯌꯨꯝ ꯄꯥꯟꯅꯕ ꯇꯧꯔꯁꯦ ꯍꯥꯏꯗꯣ ꯌꯨꯝꯁꯤꯗꯅꯦ ꯏꯅꯝꯃ ꯑꯃ ꯄꯨꯁꯜꯂꯛꯇ꯭ꯔꯤꯐꯥꯎꯅꯦ ꯌꯨꯝꯒꯤ ꯊꯕꯛ ꯑꯝꯇ ꯇꯧꯔꯣꯏ ꯇꯥꯃꯣꯁꯨꯅꯦ ꯑꯩꯉꯣꯟꯗ ꯆꯥꯛ ꯊꯣꯡ ꯍꯥꯏꯔꯛꯀꯅꯨ ꯉꯁꯤꯗꯤ ꯑꯉꯥꯡꯁꯤ ꯋꯥ ꯑꯝꯇ ꯉꯥꯡꯅꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯩꯒꯤ ꯈꯗ꯭ꯔꯛꯇꯨ ꯍꯧꯔꯒꯦ ꯅꯪꯁꯦ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯕꯅꯤ ꯅꯪ ꯌꯥꯝꯅ ꯊꯣꯠꯅ ꯅꯧꯅ ꯌꯣꯛꯂꯛꯄꯅꯤ ꯑꯗꯨꯒ ꯅꯪꯅ ꯆꯥꯛꯁꯤꯐꯥꯎ ꯑꯃ ꯊꯣꯡꯉꯒ ꯑꯩꯉꯣꯟꯗ ꯄꯤꯖꯅꯤꯡꯗꯦꯅꯦ ꯌꯥꯔꯦ ꯇꯥꯃꯣ ꯌꯥꯝ ꯄꯛꯇ꯭ꯔꯦ ꯄꯛꯇ꯭ꯔꯕ ꯅꯪꯅ ꯇꯧꯔꯤ ꯈꯗꯛꯇꯣ ꯑꯩ ꯉꯁꯥꯏ ꯈꯪꯉꯝꯅꯦ ꯅꯪꯒꯤ ꯈꯗꯛꯇꯨꯅꯅꯦ ꯑꯩꯉꯣꯟꯗ ꯑꯄꯪꯕꯁꯤ ꯈꯜꯂꯛꯀꯅꯣ ꯑꯩ ꯈꯗꯛꯇꯨ ꯅꯪ ꯈꯪꯉꯕ ꯍꯣꯏ ꯈꯪꯉꯦ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯇꯧꯕꯗꯗꯤ ꯈꯪꯉꯝꯗꯤꯌꯦ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯁꯨ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯔꯛꯑꯕꯅꯤꯅꯦ ꯂꯣꯏ ꯈꯪꯉꯛꯑꯕ ꯐꯔꯦ ꯁꯤꯃꯆꯥ ꯉꯁꯤꯒꯤꯗꯤ ꯆꯥꯛꯇꯨ ꯊꯣꯡꯇꯣꯛꯑꯣ ꯍꯌꯦꯡ ꯍꯪꯆꯤꯠꯅꯦ ꯑꯩꯈꯣꯏꯅꯤ ꯀꯩꯅꯣꯝ ꯈꯟꯅꯔꯁꯤ ꯇꯥꯃꯣ ꯅꯪ ꯑꯩꯉꯣꯟꯗ ꯈꯟꯅꯕ ꯌꯥꯝ ꯍꯧꯔꯛꯀꯅꯨꯀꯣ ꯉꯁꯤꯗꯤ ꯆꯥꯛ ꯑꯝꯇ ꯊꯣꯡꯉꯣꯏ ꯑꯁ ꯀꯩꯅꯣ ꯃꯥ ꯑꯃꯨꯛ ꯁꯥꯎꯔ ꯆꯪꯉꯦ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯤꯁꯤ ꯁꯨꯔꯒ ꯑꯃꯨꯛ ꯆꯥꯛ ꯊꯣꯡ ꯇꯥꯔꯤ ꯑꯁ
마가 이 코이네시 코이면 가나 칸지 에이 샴마만 요리 소이 보여드니 간데 시디 감진의 답사르게 뭐 동태는 바삭 신고 올라 Tamo, tamo. 아이 그리 하게 Kayno tamozibo ngawarbo sibo. Tamo, aine thajani thaja. 아이 코이 비미 마마나 비로 Kayno tamozibo ngawarbo sibo. 이몽데 레히 Aine, ai thaja license kido khangdrabo. sakmana 보이롱마니 야니 거 Kayno haisibo. Bema. Tamo aine mi khangdraba mi nangbo. 자 Ice cream ga chaminabado. 예 돌로 따로이다 ngawarbo 마빠는 sibo. 돌로 Kaidaurage tamo pung ko duna. Hima, thaja. Au. Nang le mu ko. Hoi. Kai je lo no. Sida lai da. O, tamo. Akhoi ma na bi ne. Thaja ko ne. 어 에이 준행이 나마나 비오롱마니 시 에이가 짜인 칸기럼네 써서 이몽정 Yum chang as lao. 정정 Thaja lao. Ngai Lao. khu. Hima. Kaidaurage. Kaino. Kaino. Kaino kai tamo na kari harage. Kaino. Kaidaurage ha ba ne. Kaidaurage ha ba. Kaino. Kaidaurage ha ba ne nang bo. Kaino. Kaidaurage ha ba ne nang bo. Noi tamo na ne. Ah. Ai bu license ani na ko biraga. Ah. Ai bu nungsiba tambiraga. Kaino hai si bo. Hojik na mana khangsinadana lai. 로이 하이도 그래 Ai hab kapninge. Kai ba khoi tamo na. Khang ni ba ma lai mo khang ni ba. Thaja hai sum ra ba. Thaja na hai sum ra hai ba ne. 마나 하이도 좀 마마니 Aseng bro. Aseng ba. 아두마이 하이타이 O. Aseng ba. Ai tau ye ko. Le mu ko. 아우 Thaja. Akhoi tamo se. Nupi koi jarak tabagi yam pangmine ba ko. Aduna ngaside akhoi na mo irge ko. Eh, yaru Kaino. As yaru. Kaigino. Yaru. Kaigino hai ba. Ngasi numit pharamoy hai. Ha. 누밋기디 파이에 ngasi 이라이네 Hai ba. Ngasi irai ni ye. Lao. Changase. Lao. Phe ba. Ngaside gidi na ma ko dam ni. 부살로 이베마 부살로 Aingonda thina taw ga di yaroi ko. 나는 마도 나토키니 아이 nga 수레라케 알라만 카라수 누르겠고 ꯌꯥꯏ ꯃꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯉꯁꯥꯏꯅ ꯍꯜꯂꯛꯄ ꯃꯇꯝꯗꯤ ꯑꯣꯏꯔꯕꯅꯦꯁꯦ ꯌꯥꯏꯃꯗꯤ ꯅꯠꯇ꯭ꯔ ꯃꯥꯅꯤꯁꯦ ꯃꯉꯣꯟꯗ ꯐꯣꯟ ꯅꯨꯡ ꯇꯧꯒꯗꯕꯁꯨ ꯃꯥꯒꯤ ꯅꯝꯕꯔꯗꯨꯁꯨ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯤ As, masi nupa si nongmata. Ay nahakiba matamda laoidabaniba. Lakto kyang watli jano. Ako yung gimiga tholokpa tarabadi. As, ay loiba tareba. Kaigino sam thengai jibo. Karangana lakpa yadabraba. ꯁꯣꯝꯗ ꯊꯕꯛ ꯃꯌꯥꯝꯗꯣ ꯂꯣꯏꯁꯤꯟꯕ ꯌꯥꯗꯗꯅ ꯇꯧꯔꯤꯅꯦꯕ ꯐꯔꯦꯁꯦ ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯪꯅ ꯁꯥꯟꯅꯁꯦ ꯍꯥꯏꯔꯤꯗꯨꯕꯣ Se, garido start toroba. Aside salaga phasna wari sanawrajaba. ꯍꯧꯖꯤꯛ ꯊꯦꯡꯒꯥꯖꯦ ꯀꯗꯥꯏ ꯆꯠꯇꯣꯏꯕ Yare, engonda mare amuk tawrana. Khoyungdi miga loi thawlan. Yare, thawro yare. 버비두부 그다이데 토크리잖아 버비 As thawro, thawro haiba. Kaino, nang amuk taidubo. ꯀꯃꯥꯏꯅ ꯂꯩꯒꯦ ꯇꯧꯕꯅꯤꯃꯤ As layra no dum thawro yare ba. Thawro haiba.
Kayno nang tawisibo nangbo namanabaga amta leijadrobo namanabo hoida thairazu yai nayum senatradi atopa mafam amta leitrobo Nang langano yare. Nang siyempre ang pamday niya. Hojik ti siya laban na tro. Nang di apa mo do pangeda na. Yare, tumina lero. Na, no. Oh, thole thole. Oh, yai mana halaba. Awi ma. Kaidore nang nang ngasi asiya mathenga isina. Ima, ꯑꯩꯒꯤꯁꯦ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯇꯅ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯏꯃꯥ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ ꯏꯃꯥ ꯑꯣꯏꯅ ꯌꯦꯡꯕꯤꯔꯣ ꯌꯥꯏꯃ ꯅꯣꯏꯁꯤꯕꯨ ꯆꯦꯜꯂꯛꯏꯕ ꯀꯥꯏꯗ꯭ꯔꯣ ꯑꯣ ꯐꯔꯦ ꯐꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥꯒ ꯏꯃꯨꯡꯗ ꯆꯪꯉꯁꯤ 이마 ꯑꯣ ꯌꯥꯔꯦ ꯌꯥꯔꯦ 이베마 이마가 ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯅꯪꯅ ꯀꯗꯣꯝꯗ ꯏꯃꯥ ꯏꯃꯨꯡ ꯆꯪꯒꯦ ꯇꯧꯕꯅꯤ ꯅꯪꯒꯤ ꯒꯥꯔꯤꯗꯣ ꯍꯥꯟꯅ ꯐꯖꯅ ꯑꯃꯨꯛꯇ ꯏꯟꯁꯤꯜꯂꯝꯀꯣ Hey, Jumna liu. Hey, Jumna liu. Aina nangonda kyarak anna. Aigi possessing adu nangonda hantolo kyarak haike. Nangna aigi lambida tingkang oibnina nang aina hatpa natana. Ngasilite. Nang ngasidai malim asi thalo saptare. ꯔꯟꯖꯟ ꯂꯦꯟ ꯇꯧꯔꯁꯤ ꯀꯔꯤꯅꯣ ꯃꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯣꯏꯔꯦꯗꯅ
inspector maira ba da khut thanu hai ba si kaya rang no hai ba ai khoi boss na hai ri hoi silo wai kilo tamo hoi ranjan to kai lege iyamba ranjan do si khong to mimni ma tam tum lege ne ba se hey ma gi ma khok sin kari no si yo no luru ba tam pham sin ma tum le si kai kino ha ado iyamba akoi boss bu zik lakani du bu lakadro boss to pau phone gram ni ma hujik la ga ni ma la ga kai kai na khoi wa ka khana si ko iyamba ar lai ba car si bu akoi boss ki car du natro boss lai ne laom ta lo nang am ta 로미오 넌너 폰다 좀 하이라 주야부터 내 아무기 타바 쿠시는 넌너 강나도 as boss phone da hairak pa ya da to ri bani boss 거리 떠라 as boss na khut tha ganu ha ba inspector maira bu to ranjal adu na kapthok kare dana 에샤이 아이마나 꼬탄 타나링아이 마탐시다 스펙터 마이라바도 아무 란전 나무 깝톡하 as boss adugi matang du ne boss ai si lai pham cha hom khang du na kok si saman dana boss da amuk ta lak bi hai du boss pham tha do biro inspector yai ma du thong gra bani kanagi phone ne boss 에샤이 아이마 마팜시다 통 ha 거기 마팜시 칼톤 타도시 hey 이모이 hey ranjan di yam thu karo bani iyamba 강해거 에이 뭐 이래 보비랑 oi bom lang 마치 도이마 하나 주는 도도세 제일 나기 와도미고 나기 와도미가 시디 아이고 아무가 하늘에 iyamba serogi iyamba
ꯀꯔꯤ ꯃꯑꯣꯡ ꯇꯧꯔꯤꯁꯤꯕꯣ? ꯀꯥꯛꯄ ꯀꯥꯛꯄ ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯣ ꯀꯥꯛꯄ ꯀꯥꯛꯄ ꯁꯦ ꯅꯪ ꯅꯌꯥꯝꯕꯒꯤ ꯈꯨꯠꯂꯥꯏꯁꯦ ꯄꯨꯗꯨꯅ ꯆꯠꯈꯣ ꯅꯌꯥꯝꯕꯅ ꯇꯧꯔꯝꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯅꯪ ꯅꯌꯥꯝꯕꯕꯨ ꯀꯥꯎꯗꯅꯕ ꯑꯗꯨ ꯄꯨꯔꯒ ꯅꯪ ꯆꯠꯈ꯭ꯔꯣ ꯀꯥꯛꯄ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯣ ꯀꯥꯛꯄ you go now ꯀꯥꯛꯄꯉꯁꯤꯗꯤ ꯅꯆꯥꯁꯨ 이마저기 낙지 부탁해 이마. Ôi, lại tôi xích tao. 자, 여러분도 염두에서. Ôi, ôi bố sao thiếu chứ đâu? 반이셔. Ôi, Hokuro, Hokuro. 콜라도 타도. 아 이것이 지르네 없어. 이사나 감. 콜라도 타도. 누빠 마사네. 상제마세. 어이, 쉐. 어이, Hokuro, Hokuro, Hokuro. 으아! Sal, ya sal. Oi, kenapa song kau? Oi, Hokuro, Hokuro, nang pami bra ha, nang pami bra. Boss, Romeo le re. Romeo le ba. Kadai no ne. Kay do re Romeo. Boss. Kay do ke. Boss. Kay do ka. Boss. Kay do ke. Hoi, legano. Ay, Aku dah kalau. Shell kaktan yani butok jo. Oi, si Fazalo. Hoi, turun sonda.